ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯆꯤꯟꯗꯣꯜ ꯂꯩꯇꯣꯟꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯄꯥꯕꯨꯡ ꯑꯃꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯒ ꯏꯐꯝꯗ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯄꯥꯕꯨꯡ ꯑꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯤ꯫ ꯑꯩꯒꯤ ꯏꯃꯤꯡ ꯃꯣꯍꯟ ꯀꯧꯖꯩ꯫ ꯂꯩꯐꯝꯗꯤ ꯏꯝꯐꯥꯜ ꯃꯌꯣꯟꯗꯒꯤ ꯈꯤꯇꯪ ꯍꯥꯏꯗꯔꯒ ꯂꯩꯖꯔꯦ꯫ ꯏꯆꯥ ꯅꯨꯄꯤꯁꯨ ꯑꯃꯈꯛꯇꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯏꯆꯥꯅ ꯆꯍꯤ 5-6 ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯅꯨꯄꯤꯁꯨ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯦ꯫ BA ꯂꯣꯏꯔꯒ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯑꯃꯗ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯖꯔꯦ꯫ ꯑꯩꯅ ꯌꯨꯝꯒꯤ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯖꯔꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯏꯆꯥ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯕꯥ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯗ꯭ꯔꯒꯁꯨ ꯆꯦꯛꯀꯤ ꯄꯤꯛꯇꯛ ꯇꯧꯕ ꯌꯨꯝ ꯑꯃꯇ ꯁꯥꯁꯤ꯫ ꯑꯩꯁꯨ ꯇꯣꯂꯣꯞꯀꯤ ꯄꯩꯁꯥꯅ ꯑꯣꯐꯤꯁꯇ ꯏꯃꯥꯟꯅꯕꯤꯈꯩꯅ ꯍꯧꯕ ꯃꯔꯨꯞ ꯈꯔ ꯌꯥꯎꯔꯤ, ꯃꯗꯨꯁꯨ ꯐꯪꯉꯛꯑꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ, "ꯍꯦꯔꯥ, ꯏꯆꯥꯒꯤ ꯄꯩꯁꯥꯅ ꯌꯨꯝ ꯁꯥꯒꯗꯕ ꯅꯠꯇꯦ꯫ ꯅꯄꯥꯒꯤꯁꯨ ꯂꯧꯐꯝ ꯃꯌꯥꯝ ꯑꯃ ꯂꯩ, ꯄꯩꯁꯥꯁꯨ ꯂꯩ꯫ ꯏꯄꯥ ꯏꯆꯥ ꯈꯛꯀꯤꯕꯨ ꯄꯤꯛꯇꯛ ꯇꯧꯕ ꯆꯦꯛꯀꯤ ꯌꯨꯝ ꯑꯃ ꯇꯔꯨ ꯇꯅꯥꯟ ꯏꯄꯥꯅ ꯁꯥꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯏꯆꯥꯅꯨꯄꯤꯅ ꯑꯃꯨꯛ, "ꯕꯕꯥ, ꯀꯨꯊꯤ ꯄꯤꯌꯨ, ꯀꯨꯊꯤ ꯌꯦꯡꯊꯣꯛꯂꯨꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯩꯁꯨ ꯏꯆꯥꯅꯨꯄꯤꯗ ꯃꯥꯒꯤ ꯀꯨꯊꯤ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯀꯨꯊꯤ ꯌꯦꯡꯕ ꯍꯦꯛ ꯍꯜꯂꯛꯄꯒ ꯏꯆꯥꯅꯨꯄꯤꯗꯤ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯪꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯆꯥꯛ ꯏꯁꯤꯡ ꯀꯌꯥ ꯏꯆꯥ ꯆꯥꯔꯛꯈꯤꯗꯦ꯫ ꯃꯇꯝ ꯄꯨꯝꯕꯗ ꯎꯪꯗꯨꯅꯇ ꯂꯩꯈꯤ꯫ ꯃꯥꯅ ꯍꯥꯟꯅ ꯆꯠꯆꯔꯝꯕ ꯊꯕꯛ ꯑꯗꯨꯁꯨ ꯇꯣꯛꯑꯕ꯭ꯔꯥ ꯀꯔꯤꯅꯣ ꯀꯌꯥ ꯏꯆꯠ ꯆꯠꯄ ꯎꯔꯝꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯌꯦꯡꯕ ꯉꯝꯃꯛꯇꯕꯗꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯆꯥꯒ ꯇꯤꯟꯅꯖꯕꯤ ꯃꯃꯥꯟꯅꯕꯤ ꯑꯃꯗ ꯆꯥꯒꯤ ꯃꯔꯝꯗ ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯄꯥꯛ ꯄꯥꯛ ꯍꯥꯏꯗꯣꯔꯛꯎ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯔꯛꯈꯤ, "ꯄꯥꯕꯨꯡ, ꯏꯆꯟꯁꯦ ꯃꯥꯒꯤ ꯅꯨꯄꯥꯒ ꯅꯍꯥꯟ ꯀꯨꯊꯤ ꯌꯦꯡꯕ ꯆꯠꯂꯨꯕꯗ ꯄꯥꯟꯖꯤꯅ ꯄꯛꯅꯗꯦ ꯌꯦꯛ ꯊꯣꯛꯅꯩ ꯍꯥꯏꯔꯛꯏ" ꯍꯥꯏ꯫ ꯄꯥꯟꯖꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗꯒꯤ ꯏꯆꯟꯒ ꯈꯪꯅꯖꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯏꯆꯟꯗ ꯂꯥꯞꯅꯔꯁꯤ ꯍꯥꯏꯔꯛꯄ ꯃꯥꯜꯂꯤ, ꯃꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ, "ꯍꯦꯔꯥ, ꯃꯗꯨꯒꯤ ꯑꯣꯏꯔꯦ, ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ, ꯑꯔꯨꯕ ꯋꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯆꯥꯎꯊꯣꯛꯎ ꯌꯥꯔꯛꯇ꯭ꯔꯤꯁꯤꯗꯤ ꯃꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯅꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ, ꯑꯐꯕ ꯅꯈꯣꯏꯒ ꯋꯥꯈꯜ ꯃꯥꯟꯅꯕ ꯅꯨꯄꯥ ꯈꯟꯕꯒꯤ ꯃꯇꯝ ꯌꯥꯝꯅ ꯂꯩꯔꯤ꯫ ꯅꯈꯣꯏꯅ ꯆꯍꯤ ꯁꯨꯗꯅ ꯁꯨꯔꯕꯗ 23-23 ꯃꯉꯥꯏꯔꯦ꯫ ꯐꯔꯦ ꯐꯔꯦ", ꯏꯆꯥꯅ ꯏꯄꯥꯗ ꯇꯥꯛꯄꯤꯔꯛꯄ꯫ ꯃꯗꯨꯒꯤ ꯑꯣꯏꯔꯒꯗꯤ ꯏꯆꯥꯕꯨ ꯑꯩ ꯊꯦꯝꯖꯤꯟꯖꯒꯦ ꯍꯥꯏꯔꯝꯃꯒ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯏꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯦꯝꯃ, ꯏꯆꯥꯅ ꯆꯥꯎꯊꯣꯛꯎ ꯌꯥꯗ꯭ꯔꯤꯁꯤ ꯃꯔꯝ ꯏꯄꯥ ꯈꯪꯉꯤ꯫ ꯅꯪ ꯃꯗꯨꯒꯤꯗꯃꯛꯇ ꯅꯊꯃꯣꯏ ꯁꯣꯟꯊꯕ ꯍꯧꯅꯗꯦ꯫ ꯃꯇꯝ ꯌꯥꯝꯅ ꯂꯩꯔꯤ ꯅꯈꯣꯏꯒꯤ꯫ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄ ꯑꯃꯗꯤ ꯃꯄꯥꯟ ꯊꯣꯛꯄꯗ ꯅꯪꯕꯨ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯛꯈꯤꯅꯤ꯫ ꯅꯪ ꯃꯗꯨꯒꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯋꯥꯈꯜ ꯇꯧꯔꯨꯅꯨꯀꯣ" ꯍꯥꯏꯔꯝꯃꯒ ꯑꯩꯁꯨ ꯊꯣꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤꯗꯤ ꯏꯆꯥꯅꯨꯄꯤꯁꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯊꯕꯛ ꯑꯗꯨ ꯆꯠꯄ ꯑꯃꯨꯛ ꯍꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯆꯥꯎꯊꯣꯛꯎ ꯌꯥꯗꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤ ꯎꯪꯗꯨꯅ ꯀꯞꯄꯒꯗ ꯂꯩꯔꯝꯃꯤ꯫ ꯃꯄꯥ ꯑꯩꯅꯁꯨ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯃꯦ, ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯦ, ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯑꯣꯏꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯃꯆꯤꯟꯗꯁꯨ ꯆꯣꯏꯔꯣꯟ ꯐꯥꯔꯣꯟ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯛꯄ ꯑꯃꯗꯤ ꯃꯃꯪ ꯃꯍꯥꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯧꯒꯨꯝ, "ꯏꯃꯥ, ꯑꯩ ꯉꯥꯏꯔꯝꯃꯒꯦ, ꯅꯪꯁꯨ ꯂꯥꯛꯑꯣ" ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯁꯣꯟꯕ ꯍꯧꯔꯛꯈꯤ꯫ ꯏꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯌꯦꯡꯕ ꯉꯝꯃꯛꯇꯕꯗꯒꯤ ꯀꯣꯛꯀꯤ ꯗꯣꯛꯇꯔ ꯑꯃ ꯇꯥꯟꯅꯗꯨꯅ ꯏꯆꯥꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯖꯟꯕ ꯍꯦꯟꯈꯤꯕꯗꯒꯤ ꯇꯧꯔꯛꯄꯅꯤ, "ꯍꯤꯗꯥꯛ ꯈꯔ ꯊꯥꯒꯦ, ꯃꯥ ꯃꯁꯥ ꯎꯍꯟꯗꯅ ꯆꯥꯛ ꯏꯟꯁꯥꯡꯗ ꯍꯥꯞꯄꯒ ꯄꯤꯖꯧ, ꯀꯔꯤꯒꯨꯝꯕ ꯈꯪꯈ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ" ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯈꯔ ꯊꯥꯔꯛꯈꯤ꯫ ꯑꯩꯁꯨ ꯏꯆꯥꯕꯨ ꯃꯇꯝ ꯆꯥꯅ ꯍꯤꯗꯥꯛ ꯄꯤꯖꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥ 3-4ꯃꯨꯛ ꯗꯣꯛꯇꯔ ꯌꯦꯡꯗꯨꯅ ꯂꯥꯌꯦꯡꯉꯕꯁꯨ ꯏꯆꯥꯅꯨꯄꯤꯗꯤ ꯐꯒꯠꯂꯛꯄꯒꯤ ꯃꯑꯣꯡ ꯎꯔꯛꯈꯤꯗꯦ꯫ ꯅꯣꯡꯃꯒꯤ ꯑꯉꯥꯎꯕꯤꯒꯤ ꯃꯇꯧꯒ ꯆꯞ ꯃꯥꯟꯅꯔꯛꯈꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯟꯅꯨꯄꯤ ꯑꯗꯨ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯗꯗꯥ, ꯑꯉꯥꯡꯁꯤꯗꯤ ꯀꯣꯛꯀꯤ ꯑꯣꯏꯕ ꯂꯥꯏꯅꯥꯕꯨ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯥꯒꯤꯁꯤ ꯃꯤꯒꯤ ꯄꯣꯠꯁꯦꯝꯒꯨꯝꯕ ꯌꯥꯎꯕ ꯃꯥꯜꯂꯦ, ꯍꯥꯏꯕꯗꯤ ꯃꯤꯅ ꯁꯦꯝꯖꯤꯜꯂꯛꯄꯒꯨꯝꯕ꯫ ꯑꯗꯣ ꯃꯥꯒ ꯅꯨꯡꯉꯥꯏꯅꯗꯕ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯗ ꯑꯣꯏꯔꯁꯨ ꯀꯅꯥ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯈꯤꯒꯦ" ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ, "ꯈꯪꯗꯦꯅꯦ ꯏꯕꯦꯝꯃ, ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯈꯠꯅ ꯆꯩꯅꯕꯗꯤ ꯌꯥꯎꯔꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯏꯆꯥꯅꯨꯄꯤꯅ ꯇꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯅꯗꯤ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ꯫ ꯅꯪꯅ ꯆꯤꯡꯅꯔꯒꯅ ꯃꯥꯏꯕꯔ ꯃꯥꯏꯕꯤꯔ ꯑꯃꯠꯇ ꯅꯪ ꯊꯤꯔꯛꯎ, ꯃꯗꯨꯗ ꯆꯪꯕ ꯄꯩꯁꯥ ꯄꯨꯝꯕ ꯅꯕꯨꯡ ꯂꯣꯏꯅ ꯄꯨꯊꯣꯛꯀꯦ" ꯍꯥꯏꯔꯝꯃꯤ꯫
ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯆꯟꯅꯨꯄꯤꯅ ꯑꯃꯨꯛ ꯐꯔꯦ ꯗꯗꯥ, ꯑꯩ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯔꯥꯏꯗ ꯂꯩ ꯑꯃꯨꯛꯇ ꯊꯤꯔꯛꯈꯤꯒꯦ, ꯑꯗꯨꯒ ꯀꯣꯟꯅ ꯄꯥꯎ ꯐꯥꯎꯔꯛꯑꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯆꯟꯅꯨꯄꯤꯅ ꯃꯥꯏꯕꯤ ꯑꯃ ꯇꯥꯟꯅꯔꯒ ꯏꯆꯥꯒꯤ ꯃꯔꯝꯗ ꯍꯪꯉꯨꯕꯗ ꯏꯆꯥꯅꯨꯄꯤꯕꯨ ꯃꯥꯏꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯎ ꯑꯗꯨꯒ ꯌꯦꯡꯁꯤ ꯍꯥꯏꯔꯛꯈꯤ ꯍꯥꯏ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯏꯆꯥꯅꯨꯄꯤꯕꯨ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯏꯆꯥꯒꯤ ꯃꯤꯍꯨꯟ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯣꯟꯊꯣꯛꯄꯅꯤꯗ, ꯑꯉꯥꯡꯁꯤꯗꯤ ꯃꯤꯅ ꯁꯦꯝꯖꯟꯕꯤꯈ꯭ꯔꯦ, ꯃꯥꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯐꯤꯖꯤ ꯐꯤꯅꯥꯏꯗ ꯃꯍꯩ ꯇꯧꯁꯟꯕꯤꯈ꯭ꯔꯦ, ꯀꯣꯛꯊꯣꯛꯄꯁꯨ ꯈꯔ ꯋꯥꯅ ꯊꯣꯛꯑꯅꯤ, ꯇꯧꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯅꯈꯣꯏꯅ ꯆꯤꯡꯅꯕ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯈꯪꯗꯦꯅꯦ ꯏꯃꯥ ꯃꯥꯏꯕꯤ, ꯃꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯅ ꯑꯣꯏꯔꯤꯕꯖꯥꯔꯥ, ꯃꯤꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯐꯠꯇꯦꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯤ ꯑꯗꯨ ꯌꯦꯡꯉꯨꯔꯕ ꯃꯇꯨꯡ ꯑꯩꯅ ꯂꯩꯀꯥꯏꯒꯤ ꯏꯆꯥꯅꯨꯄꯤꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯌꯨꯝꯗ ꯀꯧꯔꯒ ꯃꯈꯣꯏꯗ ꯋꯥ ꯈꯔ ꯍꯪꯉꯝꯃꯤ꯫ ꯏꯆꯥ ꯏꯄꯥ ꯋꯥ ꯈꯔ ꯍꯪꯒꯦ, ꯏꯆꯥꯅꯨꯄꯤꯒ ꯈꯟꯅ ꯁꯥꯎꯅꯈꯤꯕ ꯃꯤꯑꯣꯏꯒ ꯂꯩꯈꯤꯕ꯭ꯔꯥ? ꯃꯥꯅꯒ ꯅꯈꯣꯏꯗ ꯀꯔꯤ ꯄꯥꯎ ꯇꯝꯃꯝꯃꯤ? ꯅꯈꯣꯏ ꯈꯪꯂꯕꯗꯤ ꯏꯄꯥꯗ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯏꯆꯥꯅꯨꯄꯤꯒ ꯈꯟꯅ ꯁꯥꯎꯅꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯇꯦ, ꯃꯈꯣꯏꯗꯤ ꯈꯪꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯀꯣꯟꯅꯗꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯕꯥ, ꯆꯟꯒ ꯍꯥꯟꯅ ꯈꯪꯅꯖꯔꯝꯕ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯊꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯥꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯂꯨꯍꯣꯡꯉꯝꯗꯥꯏꯗꯁꯨ ꯆꯟꯅ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛꯇ ꯎꯅꯁꯤ ꯍꯥꯏꯔꯨꯕꯗ ꯌꯥꯔꯛꯈꯤꯗꯦ ꯍꯥꯏ꯫ ꯃꯗꯨꯗꯒꯤ ꯆꯟꯁꯨ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯐꯥꯎ ꯆꯪꯉꯨꯔ ꯃꯥꯅꯤ꯫ ꯃꯗꯨꯗ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯥꯗꯨꯒꯤ ꯃꯆꯦꯈꯩꯅ ꯊꯤꯅ ꯆꯩꯔꯛꯏ ꯍꯥꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯆꯟꯁꯨ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯗ꯭ꯔꯦ, ꯅꯨꯄꯥꯗꯨꯒꯁꯨ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔ ꯃꯥꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯆꯤꯡꯅꯕ ꯈꯔ ꯂꯥꯛꯈꯤ꯫ ꯃꯗꯨꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯀꯧꯔꯒ ꯏꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯄꯥꯎ ꯇꯝꯃꯤ꯫ ꯃꯗꯨꯗ ꯏꯆꯟꯅꯨꯄꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯗꯗꯥ, ꯃꯗꯨ ꯑꯣꯏꯔꯒꯅ ꯃꯥꯅ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯣꯏꯔꯤꯖꯥꯔꯣ? ꯍꯌꯦꯡ ꯃꯥꯏꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯗꯗꯥ ꯅꯪ ꯑꯃꯨꯛꯇ ꯆꯠꯂꯨ, ꯑꯗꯨꯒ ꯃꯥꯏꯕꯤ ꯑꯗꯨꯗꯁꯨ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇ ꯇꯝꯃꯨ, ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯇꯥꯊꯣꯛꯎꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯍꯦ, ꯑꯣꯟꯊꯣꯛꯄꯅꯤꯗ, ꯑꯩꯅ ꯆꯤꯡꯅꯔꯝꯕꯁꯤꯡ ꯑꯁꯤꯒ ꯃꯄꯥ ꯆꯥꯅꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯇꯧꯕꯤꯔꯝꯕ ꯄꯣꯠ ꯑꯣꯏꯕ ꯇꯥꯏ꯫ ꯃꯥꯒꯤ ꯂꯨꯍꯣꯡꯕꯗ ꯑꯉꯥꯡ ꯑꯁꯤꯅ ꯑꯀꯥꯏꯕ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯊꯋꯥꯏ ꯃꯃꯤ ꯄꯨꯂꯞ ꯁꯨꯝꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯐꯠꯈꯤꯗ꯭ꯔꯕ ꯍꯥꯏꯗꯨꯅꯤ, ꯃꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯂꯣꯏꯔꯒꯗꯤ ꯑꯃꯨꯛ ꯍꯟꯗꯣꯛꯄꯤꯔꯝꯒꯦ ꯂꯩꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯇꯧꯔꯛꯈꯤꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯔꯁꯅꯨ, ꯑꯩꯈꯣꯏꯁꯨ ꯑꯁꯣꯝꯗꯒꯤ ꯑꯉꯥꯡꯁꯤ ꯍꯥꯟꯅꯒꯨꯝ ꯍꯟꯖꯜꯂꯛꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯦ꯫ ꯇꯧꯕꯇꯕꯨ ꯇꯥꯗꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯏꯀꯥꯏ ꯍꯪꯒꯣꯏ ꯊꯥꯗꯣꯛꯇꯨꯅ ꯏꯆꯥꯒꯤ ꯈꯜꯂꯒ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯃꯈꯣꯏꯅ ꯇꯧꯔꯛꯈꯤꯕꯗꯨ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯤꯔꯨꯆꯨ꯫ ꯑꯍꯤꯡꯕ ꯌꯥꯡꯀꯣꯛ ꯑꯃꯗ ꯍꯧꯖꯤꯛꯁꯨ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯊꯋꯥꯏ ꯃꯃꯤ ꯎꯞꯇꯨꯅ ꯂꯩꯔꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ, ꯏꯃꯥ ꯃꯥꯏꯕꯤ, ꯃꯗꯨꯕꯨ ꯃꯈꯣꯏꯅ ꯌꯥꯕꯤꯔꯛꯀꯗ꯭ꯔꯅꯤ? ꯌꯥꯕꯨ ꯌꯥꯔꯛꯀꯅꯤ ꯍꯥꯏꯔꯒꯗꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯅ ꯃꯔꯨꯅꯤ, ꯃꯄꯥ ꯑꯩ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯠꯂꯒ ꯍꯥꯏꯖꯔꯨꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅꯁꯨ ꯑꯃꯨꯛ, ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯕꯤꯔꯨꯆꯨ, ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯊꯕꯛ ꯄꯨꯝꯕ ꯑꯔꯥꯏꯕ ꯑꯣꯏꯔꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯏꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯩꯐꯝ ꯍꯪꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯏꯀꯥꯏ ꯊꯥꯗꯣꯛꯇꯨꯅ ꯆꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯁꯨ ꯊꯣꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯕꯨꯡꯉꯣ, ꯏꯄꯥꯅ ꯂꯥꯛꯏꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯑꯩ ꯏꯆꯟꯒꯤ ꯄꯥꯕꯨꯡꯅꯤ꯫ ꯏꯆꯥꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤ, ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯃꯤꯑꯣꯏ ꯍꯥꯏꯕꯗꯨ ꯑꯣꯜꯂꯦ꯫ ꯏꯆꯥꯅ ꯏꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯅꯈꯣꯏꯅ ꯏꯆꯥꯒꯤ ꯃꯊꯛꯇ ꯇꯧꯕꯤꯈꯤꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯍꯟꯗꯣꯛꯄꯤꯔꯣ ꯍꯥꯏꯖꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯉꯥꯏꯍꯥꯛꯇꯤ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ, ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯅꯆꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯑꯩ ꯏꯆꯦ ꯀꯧꯊꯣꯔꯛꯀꯦ, ꯏꯆꯦꯒ ꯑꯣꯏꯅ ꯁꯥꯟꯅꯕꯤꯍꯧꯔꯣ, ꯑꯩ ꯊꯕꯛ ꯊꯦꯡꯉꯦ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗꯤ ꯊꯣꯛꯈꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯔꯐꯥꯎ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯃꯄꯥꯟꯗ ꯊꯣꯔꯛꯈꯤꯗꯦ꯫ ꯃꯅꯨꯡꯗꯗꯤ ꯂꯣꯏꯅ ꯂꯩꯕ ꯃꯥꯜꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯅꯈꯣꯏ ꯀꯅꯥ ꯂꯩꯕꯒꯦ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ, ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯖꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯟꯖꯟ ꯏꯃꯨꯡ ꯑꯗꯨꯗ ꯀꯧꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯑꯉꯛꯄ ꯃꯇꯧ ꯑꯃꯗ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯆꯥꯎꯈ꯭ꯔꯕ ꯍꯨꯏꯖꯥꯎ ꯑꯃ ꯃꯄꯥꯟꯗ ꯊꯥꯗꯣꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯅ ꯑꯩꯕꯨ ꯆꯠꯈꯤꯅꯕ ꯍꯥꯏꯗꯨꯅ ꯍꯨꯏ ꯑꯁꯤ ꯊꯥꯗꯣꯔꯛꯄꯅꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯍꯨꯏ ꯑꯁꯤꯅ ꯆꯤꯛꯂꯕꯁꯨ ꯅꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯤꯐꯥꯎ ꯌꯨꯝ ꯑꯁꯤꯗꯒꯤ ꯈꯣꯡꯐꯝ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯗꯨꯅ ꯍꯜꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯣꯟꯅ ꯊꯪꯗꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯦ ꯑꯅꯤꯈꯛ ꯊꯣꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤ ꯂꯩꯔꯒꯦ ꯈꯤꯇꯪ ꯊꯨꯅ ꯍꯥꯏꯔꯛꯎ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯂꯣꯏꯅ ꯆꯠꯀꯗꯧꯔꯦ, ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ, ꯏꯕꯦꯝꯃ, ꯀꯣꯏꯊꯣꯛꯇꯕꯤꯗ ꯋꯥꯐꯝ ꯑꯁꯤ ꯍꯦꯛꯇ ꯍꯧꯗꯣꯛꯑꯒꯦ꯫ ꯑꯁꯣꯝꯒꯤ ꯏꯄ꯭ꯋꯥꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯏꯆꯥꯁꯤꯡꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯇꯧꯕꯤꯈꯤꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯖꯕ ꯂꯥꯛꯄꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯆꯥꯒꯤ ꯈꯜꯂꯒ ꯑꯃꯨꯛꯇ ꯍꯟꯗꯣꯛꯄꯤꯌꯨ, ꯏꯆꯥꯗꯣ ꯍꯧꯖꯤꯛ ꯋꯥꯈꯜ ꯆꯣꯏꯗꯨꯅ ꯁꯣꯔꯣꯛꯇ ꯊꯣꯛꯀꯗꯕ ꯈꯤꯇꯪꯗ ꯉꯥꯏꯔꯦ ꯍꯥꯏꯔꯝꯃꯤ꯫
ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯆꯦ ꯑꯅꯤꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯛꯈꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯀꯩꯅꯣ ꯄꯥꯕꯨꯡ, ꯑꯩꯈꯣꯏꯅ ꯄꯥꯕꯨꯡꯒꯤ ꯏꯆꯥꯗ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ? ꯃꯗꯨꯒꯤ ꯈꯨꯗꯝ ꯁꯥꯕꯨꯠ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ? ꯌꯥꯔꯦ ꯄꯥꯕꯨꯡ, ꯈꯟꯅ ꯆꯩꯅꯕ ꯊꯣꯔꯛꯇ꯭ꯔꯤꯉꯩ ꯌꯨꯝꯗ ꯍꯟꯕꯤꯍꯧꯔꯣ. ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯂꯩꯀꯥꯏ ꯇꯥꯛꯑꯒ ꯄꯥꯕꯨꯡ ꯑꯐꯕ ꯑꯣꯏꯔꯔꯣꯏ" ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯑꯩꯅ ꯐꯅ ꯃꯈꯣꯏꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯍꯥꯏꯖꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯉꯔꯣꯏ ꯍꯥꯏꯕꯁꯤ꯫ ꯃꯗꯨꯅ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯐꯔꯦ ꯐꯔꯦ, ꯅꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯆꯞ ꯂꯦꯞꯈ꯭ꯔꯕꯗꯤ ꯇꯧꯕꯇꯕꯨ ꯅꯈꯣꯏꯒꯤꯁꯨ ꯅꯆꯥꯅꯁꯨ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯔꯤꯗꯅ, ꯅꯈꯣꯏꯗꯁꯨ ꯊꯣꯔꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ." ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯑꯩꯁꯨ ꯃꯤꯠꯇꯒꯤ ꯄꯤ ꯆꯦꯟꯊꯔꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯍꯜꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯂꯩꯖꯕ ꯂꯧꯁꯤꯡ ꯀꯥꯏꯗꯨꯅ ꯏꯆꯥꯕꯨ ꯂꯝ ꯂꯝꯗ ꯂꯩꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯐꯥꯎ ꯑꯐꯥꯎꯕ ꯀꯌꯥꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯏꯆꯥꯕꯨ ꯂꯥꯌꯦꯡꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ 2 ꯃꯈꯥꯏꯃꯨꯛ ꯆꯪꯅ ꯏꯆꯥꯕꯨ ꯂꯥꯌꯦꯡꯉꯕ ꯃꯇꯨꯡ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯂꯥꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯍꯤꯡꯉꯛꯄ ꯃꯇꯝꯗ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯏꯆꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯣꯏꯖꯔꯝꯃꯤ꯫ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯖꯕ ꯏꯆꯟꯅꯨꯄꯤ ꯑꯗꯨꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤ꯫ ꯏꯆꯟꯅꯨꯄꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯉꯁꯤ ꯏꯆꯥꯅ ꯒ꯭ꯌꯥꯟ ꯂꯥꯛꯏꯕꯁꯤꯁꯨ ꯑꯣꯏꯊꯣꯛꯑꯝꯃꯣꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯃꯥꯅ ꯉꯟꯇꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯕ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯖꯔꯕꯤ ꯏꯆꯥꯅ ꯄꯥꯝꯖꯕ ꯆꯦꯛꯀꯤ ꯌꯨꯝ ꯑꯃꯁꯨ ꯃꯄꯥ ꯑꯩꯅ ꯅꯤꯡꯊꯤꯖꯅ ꯁꯥꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ, "ꯏꯕꯦꯝꯃ, ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯨ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝ ꯆꯞ ꯆꯥꯔꯦ꯫ ꯁꯤꯗꯒꯤꯗꯤ ꯃꯇꯝ ꯍꯦꯟꯗꯣꯛꯈ꯭ꯔꯅꯤ꯫ ꯏꯆꯥꯕꯨ ꯀꯔꯤ ꯋꯥꯈꯜ ꯂꯩꯒꯦ?" ꯍꯪꯉꯝꯃꯤ꯫ ꯃꯄꯥ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯆꯥꯅꯨꯄꯤꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯕꯕꯥ, ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ꯫ ꯕꯕꯥꯒꯤ ꯅꯥꯛꯇ ꯁꯨꯝ ꯂꯩꯔꯒꯦ꯫ ꯏꯄꯥ ꯏꯆꯥ ꯌꯨꯝ ꯑꯁꯤꯗ ꯁꯨꯝ ꯂꯩꯃꯤꯟꯅꯔꯁꯤ꯫ ꯕꯕꯥꯁꯨ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯦ꯫ ꯑꯩꯅ ꯆꯠꯈ꯭ꯔꯕꯗꯤ ꯕꯕꯥꯗꯤ ꯀꯅꯥꯅ ꯁꯦꯕꯥ ꯇꯧꯕꯤꯍꯧꯒꯅꯤ?" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ, "ꯏꯆꯥꯊꯣꯏꯕꯤ, ꯃꯗꯨ ꯌꯥꯗꯦ꯫ ꯏꯄꯥꯅ ꯑꯁꯨꯛ ꯀꯨꯏꯅ ꯍꯤꯡꯉꯛꯏꯕꯁꯤ ꯏꯆꯥꯅ ꯑꯐꯕ ꯅꯨꯄꯥ ꯑꯃꯗ ꯌꯨꯝ ꯀꯩ ꯄꯥꯟꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤꯕꯗꯨꯅꯤ ꯏꯄꯥꯅ ꯉꯥꯏꯔꯤꯕꯁꯤ꯫ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯏꯄꯥ ꯁꯤꯔꯁꯨ ꯌꯥꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯏꯆꯥꯅꯨꯄꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯈꯤ, "ꯕꯕꯥ, ꯑꯩ ꯌꯨꯝ ꯄꯥꯟꯕ ꯌꯥꯝꯅ ꯀꯤꯔꯦ꯫ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯐꯠꯅꯗ꯭ꯔꯦ꯫ ꯃꯤꯑꯣꯏ ꯑꯃꯠꯇꯁꯨ ꯊꯥꯖꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯕꯕꯥ꯫ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯖꯔꯒꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯗꯨꯅ ꯑꯩꯁꯨ ꯍꯧꯖꯤꯛꯐꯥꯎ ꯏꯆꯥꯅꯨꯄꯤꯒꯤ ꯈꯜꯂꯒ ꯄꯨꯟꯁꯤꯁꯦ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯑꯃꯗꯤ ꯋꯥꯠꯄꯒꯨꯝ ꯇꯧꯔꯤ꯫ ꯏꯆꯥꯅꯨꯄꯤꯁꯨ ꯍꯧꯖꯤꯛꯐꯥꯎ ꯌꯨꯝ ꯀꯩ ꯄꯥꯟꯗꯅ ꯃꯄꯥ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯅꯦꯁꯤꯡꯅ ꯐꯅ ꯊꯦꯝꯃꯁꯨ ꯃꯥꯒꯤ ꯋꯥꯈꯟꯗꯗꯤ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯅ ꯃꯥꯒꯤ ꯌꯦꯛꯅꯕ ꯑꯃꯒꯨꯝ ꯑꯣꯏꯔꯤ." ꯋꯥꯔꯤ ꯑꯁꯤꯅ ꯂꯣꯏꯔꯛꯄꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯥꯐꯝ ꯑꯃꯠꯇ ꯊꯝꯖꯒꯦ, ꯃꯗꯨꯗꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃꯅ ꯑꯩꯒꯤ ꯊꯥꯖꯕ ꯄꯨꯝꯕ ꯃꯥꯡꯍꯟꯕꯤꯔꯝꯃꯕ ꯃꯇꯝ ꯑꯗꯨꯗ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯆꯥꯝꯃ ꯑꯃꯨꯛ ꯂꯥꯛꯑꯕꯁꯨ ꯍꯥꯟꯅꯒꯨꯝ ꯊꯥꯖꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫